ꯊꯣꯡꯕ ꯑꯃ ꯂꯩꯔꯦ, ꯁꯤꯗ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ, ꯑꯗꯩ ꯉꯥꯔꯤꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯦꯆꯤ ꯊꯣꯡꯕꯒ ꯉꯥꯔꯤꯒ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ. ꯑꯗꯩ ꯁꯤꯒ ꯄꯥꯄꯔ ꯂꯩꯔꯦ, ꯄꯥꯄꯔ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯈꯤꯗꯕ. ꯖꯨꯛ ꯑꯃꯃꯝꯗ ꯅꯝꯃꯛꯏꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯅꯨꯡꯁꯤꯕꯤꯌꯨꯀꯣ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ. ꯏꯆꯥ ꯅꯨꯄꯥ ꯉꯁꯤ ꯆꯥꯍꯧꯔꯣꯏꯒꯦ, ꯃꯥ ꯁꯣꯝꯗ ꯃꯈꯥꯗ ꯆꯥꯔꯤ. ꯑꯩ ꯆꯥꯔꯒꯦ. ꯑꯗꯨꯗꯤ ꯈꯨꯠ ꯍꯥꯝꯃꯦ. ꯉꯁꯤꯗꯤ ꯁꯤꯗ ꯅꯣꯡ ꯌꯥꯝ ꯇꯥꯏꯌꯦꯕ. ꯑꯌꯨꯛꯇꯒꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯦ ꯅꯣꯡ. ꯍꯧꯖꯤꯛ ꯈꯔ ꯍꯥꯡꯗꯣꯔꯛꯑꯦ, ꯍꯥꯡꯈꯔꯦ ꯅꯣꯡ. ꯑꯩꯅ ꯈꯦꯆꯤ ꯆꯥꯅꯤꯡꯉꯦꯅ ꯈꯦꯆꯤ ꯑꯣꯏꯅ ꯊꯣꯡꯉꯦ. ꯆꯥꯔꯒꯦ ꯃꯌꯥꯝ. ꯍꯥꯎꯔꯦ. ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯅꯝꯃꯟꯗꯗꯅ ꯇꯟꯁꯤꯜꯂꯛꯑꯦ. ꯉꯥꯔꯤꯅꯤ ꯃꯌꯥꯝ. ꯑꯩ ꯈꯦꯆꯤꯒ ꯉꯥꯔꯤꯒ ꯌꯥꯝ ꯄꯥꯝꯃꯦ. ꯁꯤꯡꯖꯨꯁꯤꯅ ꯄꯦꯔꯨꯛꯀ ꯀꯣꯕꯤꯒ ꯇꯧꯔꯤ. ꯑꯗꯩ ꯑꯩ ꯁꯃꯥꯟ ꯇꯣꯅꯤꯡꯈꯣꯛꯇꯣ ꯃꯆꯜ ꯁꯨꯗ꯭ꯔꯦ, ꯂꯩꯇ꯭ꯔꯦ. ꯍꯩꯔꯤꯕꯣꯞ. ꯑꯩ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯃꯨꯛ ꯀꯥꯎꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯉꯛꯄ, ꯑꯗꯨꯒ ꯇꯥꯗꯣꯔꯦ. ꯁꯪꯗꯕꯒ ꯇꯟꯕꯒ. ꯚꯤꯗꯤꯑꯣ ꯁꯦꯝꯃꯁꯤꯔ ꯈꯜꯂꯒ ꯑꯗꯨꯝ ꯇꯟꯅ ꯑꯗꯨꯝ ꯇꯣꯛꯄ. ꯆꯥꯛ ꯆꯨꯝꯕꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯦ. ꯀꯩꯅꯣꯁꯦ ꯀꯔꯤ ꯄꯦꯔꯨꯛꯁꯦ ꯃꯅꯝ ꯅꯨꯡꯁꯤ. ꯃꯣꯔꯣꯛ ꯁꯥꯕ ꯈꯔ ꯋꯥꯠꯂꯦ.
ꯆꯥꯕꯗ ꯋꯥ ꯉꯥꯡ ꯁꯪꯗ꯭ꯔꯦ ꯉꯧꯔꯕ 와라 까먹네 làm răng mới ạ làm ấy qua ra chú chúng nó qua đây rồi chú rồi sang ngâm rồi Leme rồi nó 아주 leme juice leme papa leme ngâm ra wow ra giảm tôi đây xin chú giảm đi giảm mình giảm đi sao rồi vậy tôi điểm nào càng sẽ tôi sân ra đấy mathang karamba matamda mo kung video siya ngamdoy no khangde among jang na ngamna ba khona ge ko pwede para mayam bye